अहानबदा मरुब पाउ पीजरे मणिपुर याउना अवांग नोंपोक भारत की प्रजासिंगी पुकनिंगी अपामबगी मायोक्ता लोक सभा दा सीए बिल पास तौखिबगी मायोक्ता मियामगी इहौ लेप्तना चंगसिल्ली मणिपुर दा लैबा तोंगान तोंगानबा सीएसओ सिंग अमदी महेरoi लुप सिंगना सीए बिल यानिंगदबगी मायोक्ता बिल असिगी कॉपी मई थादना खोंजंग चंगसिल्ली लोक सभा दा पास तौखिबा सिटीजनशिप अमेंडमेंट बिल लिसिंग 13 ना अकाइबा अमता लैरोय हाइना बीजेपी मणिपुर प्रदेश की वांगांगलोय चोंगथाम बिजोय ना हाइख्रे अमदी क्वारंबन कैथेल की स्ट्रीट वेंडर सिंह पुलिस ना तानखाइना बहनरुबदा माइकै अनिगी मरकता चावना मुक्नख्रे खुरुमजरे टाइम्स ऑफ मणिपुर न्यूज येंबिरि पुनंगपु जेंटल ना तराम नोक्चरे हजिक म्याम द पाउ संदोंना पिजरे मणिपुर याउना अवांग नोंपोक भारत की प्रजासिंगी पुकनिंगी अपामबगी मायोक्ता लोक सभा दा सिटीजनशिप अमेंडमेंट बिल लिसिंग 13 पास तौखिबगी मायोक्ता अवांग नोंपोक भारत की स्टेट सिंग दा मियामगी इहौ लेप्तना चंगसिले ngasisu manipur gi governor banglo tamna bill asigi mayokta maheiroi amasung kaithel fambi ima ivel singna memorandum pisinaba changsilakkiba khongjang da police ka akan mamong da mungnakhre irang laksingnaba honabada police na tear gas cell kaya kapada maheiroi yauna mioi ahum soktuna rims hospital da laikan akhre ngasi nungthil pung anirom tarakpa matamda haunaruba tawdana citizenship amendment bill lising 13 pass tawkhibagi mayokta maheiroi lup taruk amadi khwaramban kaithel ahum da famlibi ima ivel singna governor banglo tamna khwaramban kaithel dagi rally lakhe rally adu da saruk yakiba maheiroi amadi kaithel fambi ima ivel singna CA bill lising 13 parliament pass tawkiba yaningde north east miyamge khalaga bill adu handokadabani amadi manipur lengakna tumina laisinba yaningde haiba pendaba kholau kya lauke maheiroi amadi ima ivel singi khongsat aduna M sector mapayau selakpada masing yamlaba security personnel singna thatnaba honarakpadagi maikai animakta akan mamong damung nakhe irang adu laksingnaba honabada police ki maikai dage tear gas cell kaya kapduna khongjang loising adu butan khaikhe maduda kwa kaithel dage MSF ki volunteer oina khongjang adu da saruk yakhiba atom tamphayai sahi 18 apokpagi ming atom olemba tear gas na panbadagi sokhe loinana pochai leiba lakhiba uripok gopalji leiraktagi thomas thoitak chiru sahi kunmanga amadi lilong turel ahanbidagi sirajur rahman sahi kunnipan soktuna rims hospital da laikanake laikanariba MSF ki thomi atom tamphayai na khongjang adubu control taunaba honakhiba security personnel singi marakta mayai kabani sa sizinaba personnel kaya yawi makoina atamnana mirakta smoke bomb langsinbagi thawong adu yaning de haike नागालैंड की सरकार लेपंग नमलगा मणिपुर की बेसिक गवर्नमेंट नसना सेंटर की यका यंगा कान थबक म फोबो मखो पोंग हंगजब ngमदबा मणिपुरी पॉलिटिकल पार्टीज लौनबा मखोय मखोय की खुदुंग चाबगी दमकता अमगा अमगा हुन लेगो की मदम नत्र मसे अखोय की मियाम का बोक अंदा अपन मणिपुरी खुनाय लेमिनबा मतम यो मकाता ना ओंग को मियाम लोइन अखोय मकाता खुन सती की ताई फद्रबदी मियाम ना अखोय इंडिया दगी तो खाइना ताजरगे अखोय निंग तंबा अखोय की ओंग को मियाम ओजरगे हायरग हंगाय लेते मरमना अखोय की हिंगमगी matam ikan kanadana left coordination committee manipur nasu citizenship amendment bill gi mayokta imphal city gi akoibada rally chatkre irabot bhavan dagi khongsan ba haurakhiba rally adu BT road flyover bridge makhong yoksilakpada thatkhe rally du da saruk yakhiba left coordination committee manipur gi chairman L Sotin Kumar na NDA government na awang nongpok bharat ki praja singi apambagi mayokta citizenship amendment bill pass tawkhiba haiba ase bharat ki apunba praja sing manaba minyeng amada yengba ngamdre haibani haiba wafam sing phongdokhe Citizenship Amendment Bill bu yaningdaba phongdoktuna ngasi Manipur Muslim Welfare Organization MMWO na hata da leiba organization asigi office mamangda CA bill gi coffee mai thakre khongjang adu da saruk yakiba MMWO gi president Abdullah Fundre Meyum na Citizenship Amendment Bill ase North East ta khundariba yelhomi sing mut khinaba bill ni apikpa furupu manava thakta pukhanaba honabagi mahutta manghanaba honabani matang sida Manipur gi political party singna political game sanabagi mahutta amata oina punna lepminabagi matam yaure haike mayokta party gi khenaba chapki lengraba honaba chapki gi miho punamak thaduk minara kanda thabuk to minna bum changi maduga masigi bill asigi mayokta punamak lepminara kanda aikoi
yamna kan hona kan masi bill se mai tangai fadna ku ro to hona gadam ne ba nadra no eastern region da masi bill se chatna ba ya dana ba gidamakta akoi adum ba lokho thom khongdang se akoi lokho ba tangai fade hai bo khom se media gi thong thamjage Amaromda Reformist Students Front RSF ki thongmi singnasu Citizenship Amendment Bill singni taratruk pass toukhiba gi mayokta pen da phongdoktuna Thawal Mela ground da wakan mifam sathaduna bill asigi copy mai thakre All Manipur Muslim Organization Coordinating Committee amukoknasu Citizenship Amendment Bill bu unsecular oiba bill ni haina yaningdaba phongdokpaga loinana bill adu handoktriba fawba makhal makha kya gi khongjang changsilagani haina lup asigi wangang loi MD Race Ahmad na phongdokre ngasi hata da leiba organization asigi headquarter da pangthokiba pawmi singa unaba amada MD Race Ahmad na share bill pass toba asina takpade Manipuri singbu hanthaba mongda khali haibane mainland India dagi lakpa miyoi sing mayumda halan khinaba ILP gi khongjang changsilingai cherak sida foreign migrants mayam ama north east da lehana bahona ba asimak laibak thibani haike sabada masi reconsider taunana ba haikre loinana Manipur da su ekoi gi honorable CM gi press release amai koi social media gi through da gi uzare adu bo ekoi na khwaide gi ngakli badi Manipur gumba amadi state amana yamna technical oiba mawong da center na pastor ko bill mai koi na defend kadai fawa toba ngamgadage haiba wakhalol aduni madugi provision tasengna na ekoi na khangjaba da ekoi uzade tobatabu masigi bill asina hek handok tri fawa amu koki mai kai dagi hanba leitana haiba bill asi handok tri fawa ekoi khongjan lisang sitna ekoi series of ekoi sit and protest series of ekoi press release series of ekoi representation to the concerns ekoi sathazakigani Lok Sabha da pass toukhiba Citizenship Amendment Bill singni taratruk na akaiba amata leiroi haina BJP Manipur Pradesh ki wangang loi Chongtham Bijoy na haikre ngasi Kansipur da leiba party asigi office da pangthokiba pawmi singa unaba amada mangna haike Manipur Legislative Assembly na pass toukhiba Manipur People's Bill Amendment Bill singni taranipan ge sarukta state asigi mitop mian sa sing changlakpa matamda sinpham amadi mari leinaba se sang piduna akaknaba matamgi manungda lehenaba warol sing yauri handak Lok Sabha da pass toukhiba Citizenship Amendment Bill asina state asigi yalomi singda sokhangadaba amadi akaiba pidanabagi damak center da Manipur People's Protection Bill Act onaba takshili masimak thabak to onthokani hairi Manipur People's Protection Bill mayamna IPL bill ani khanudi se Ima kaithel gi potfam fambi ima sing amadi kaithel ahum asigi akoibada famlivi street vendor singi famfam pp de haibagi yenabagi warosin ngasi fawba purakpa ngamdana leiri ngasi su street vendor famlivi singbu police na tan khainaba honar padagi street vendor famlivi sing amasung police anigi marakta chawna muknaba thokre ngasi nungthil pung amarom tarakpa matamda City Police ke team amana ima kaithel number 2 gi lambi gi matai da famlivi street vendor singbu tan khainaba honar padagi muknabagi thodok adu thokibani Thodok aduna maram oiraga Imphal gi khwaraman kaithel da nongmagi oina darkar oiba potsai sing leiba lakhiba miyam da chawna akaiba pike Police ka mungnaba du da saruk yakhibi street vendor fambi amana ngasi lengak na satharakliba thong asigi matang da wafong kaya phongdorakhi Manung phamamina mapana phamba yaroi moi positte haire piyombi moi manaraga akoi chara sidra lai patabra ba ai horen di jana piyolaga icha horen ching chawala icha chamina gaduni sidat ngamagadra na haidana tholaga icha su semane lai lai su tamanba ching chara pusan ba horen dang yolaga sini Hojik paugi maraktan aten babre matang logjari Abema nangna tamibi school IPS haibdu yam chikchili phai haine kam dogine My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. hey ma isa di IPS ki boarding the lerub dagi English ki command su phajna le re lyrics su am haire personality talent su phajna le re na To speak English is compulsory at our school and boarding. I have the habit of speaking English all the time. Adom gi angang singbu Kanchipur da leba IPS haibada Imphal Public Higher Secondary School da ming chanbiu loinan afaba maheiroi oyanbiu IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. IPS, top choice for your child's career. Yapote lobu chakhraba natro chakhrima aduidi cha injang du loisanaba tawrodana bishondu butot polorabadi injang gi thawraga lorabane aduima dukan dagi bishondu go machanduga leibirogera
Hoi hoi ima lawbirurage. Bungo besolamaga masalamaga dapiu. Ne Kanglipagi spices industry gi production lobby road iram dong gi posu ere pojan ju yaudre chang soktre doine KSI na hogi ba sei try panji da pusoi ba production yang razan ginger powder chili powder turmeric powder cinnamon powder mithi jira powder amadi hairi bo loinana sa masal amadi machalla powwa mayang manada ba packaging system su oirba manipur da yanan boina spices industry da ISO 9001 2008 amadi ISO 9001 2015 phangmada natana trademark su registration tawraba KSI gi product mak sizinabiu Sina khwai de hena pharena boni na pire imni ima KSI gi product sidi yam phabani break ki matung da miyam da makha taba manipuri pau pijare Bharat ki Prime Minister Narendra Modi na laibak miyam da lauthokhiba wafam state asida de mikup kharadangi oina ikai khumnaba ulam labasu matung tarakpada thawa sadre ngasigi laingak na lepchakhiba warep ngak na chatpa ngamdre laingak na apikpa makhal gi posting lawbada interview pangtholoi haikhrabasu ngasidi laingak na thabak oina pangthoktana leiri hiramasigi matang da Tom TV News na fangba report ki matung inade ngasigi laingak na tongan tongan ba loisang singi grade 3 amadi 4 gi fam lawbada interview yauroi haina mamang sahida Manipur lengan order thokrabasu Manipur Legislative Assembly yauna tongan tongan ba loisang singna thabak lawbada chana kanglon adu ngaktre Tom TV News na fangba pauna hai handak Manipur Legislative Assembly Secretariat contract basis ta tongan tongan ba post tara nithoi lawna bagi damak pause singda advertisement thoktuna matik saba candidate sing kauke madu da natana regular basis ta su post taruk lawna ba advertisement thoke punumak sing adu Bharat ki Prime Minister na leibak miyam da pikhiba thajaba amadi lamdam asigi lengak na order adu tungoineram laga thabak ta onthoktre haire pausina hairibadi thabak sing adu lawkhiba matamda interview examination amadi viva vosina chingba chathaki madu da natana education S department ki oina mamang sahida multitasking staff ki post chamri ga tara hundoi lawbu matamda su chana kanglon adu ngakhide Manipur Police Department ki tara suba IRB amasung tara mathoi suba IRB hangdona bagi damak post satruk ka humudra manga punna lising amaga chahum yangkhai lawbu matamda su chana kanglon adu ngakhide hairi oirekliba fibam masina Bharat ki Prime Minister masana pikhiba thajaba amasung Manipur gi lengak masana thoksakiba order indaba asimangna Bharat amasung Manipur lengak asi haidokhiba wa ngakna chatpa ngamdre haina miyamna hainerakle Lok Sabha da CA Bill lisingani taratruk yanaba leitana pass tokhiba asina N Virena lusingliba sungsinaba lamdam asida sasan tawriba lengak asi mai chatpa hore haire Tom TV na tongan tongan ba political circle dagi fangba pawgi matung inade BJP na lusingliba sungsinaba sarkar asida maruiba thokdang lawriba NPP amasung NPF anina handak central government na lawrak leba firep asibu mapan thongna pendaba phongdoktrabasu manungda tharum tawba horakpadage hojik leiriba sungsinaba sarkar asida mai chatpa horakpani haire tumin lawsin ba yaraktabadage state asida BJP sarkar sembada asoba thodang lawriba NPP na makhoi oiba firep lawnabagi damak ngasi Guwahati da party asigi president chair logdana mifam pangthokre mifam aduda hojik N Birena lusingliba BJP sarkar asida deputy chief minister gi fam pairiba Joy Kumar yauna party asigi state ki lusingba singsu saruk yari pawasin hai awang nongpok Bharat ki prajasingi apambagi mayokta handak Lok Sabha da CA Bill lisingani taratruk pass tawkraba matung awang nongpok Bharat ki prajasingi wakhalon khangbo oina NPP gi lusing porel su oiriba Meghalaya gi chief minister Conrad Sangmana center da sasan tawriba BJP sarkar da party duna sogalamba du Bharat ki prajasingi kholawbu ikai khumna duna sogatpa lepnabagi firep lawnabagi damak ngasi akhanaba party asigi oiba mifam Guwahati da pangthokibani hairi atopa pawgi source amagi matung inade party sige state president su lakadoriba Lok Sabha mikhalda NPP gi outer da mirep oigani haina lauthokhibaga loinana election campaign akan mamong da satharibani amaromda Naga National Party NNP su lakadoriba Lok Sabha mikhal asida makhoi su outer da mirep thadoknaba thorang tawba haukiba asina state asige N Birena lusingliba BJP lengak asi chauna mai chatpa horakhibani hairi January 16 pangthokadoriba Republic Day celebration naksilapagalo iroinana thoaningdaba thokdoksing thoktanaba Imphal West District Police na section thorangi thabak kansilakle Imphal West CDO Additional SP Operation TS Krishna Tombi gi midyang makhada Imphal West Commando Bazar Unit ki in charge Ibo Tombi na lusingba CDO Bazar Mobile Unit na ngasi ayuk Kakhulong Masajid Road amade Maharani Thong area da paksana combing operation sathakre ayuk pung 3 minute ni fu manga dage nipan makhai fawba sathakiba operation aduda
punna miyoi sahumga tarahumdoi masak khangdokpagi thabak sathakhi maduda masa masagi saktak se puthokpa ngamdaba miyoi kunmari makhatana verification sathanabagi damak city police ta sinakhi Tarani Thui Suba Central Agricultural University Regional Agri Fair Lisingani Taranipan Taramapan Ngasidagi Iroi Sembada Leiba Central Agricultural University ki campus ta hogdokre. Thormaduda Chief Guest Oikhiba Manipur Legislative Assembly ki Speaker Y Khemchana Sathok Marang Kaina Puthokna Honabada Farmers Singi Saurba Thodang Lei. Anuba Matamgi Kusu Kulai Kayagi Matang Dasu Ningthina Khangan Bamathok Tari Bharat ki Prime Minister Modi na Lisingani Kunda Bharat ki Sathok Hojik Leriba Asidagi Saruk Ani Ohena Pandam Thamniba se Phangna bahona si haiki. My humble appeal is the agri students after finishing their study, this is not time for seeking their job. If they come forward to the farm, for farming, then the nation will get benefit for increasing production of Central Agricultural University Kaugi Silver Jubilee Tabagaloina Ministry of Agriculture and Farmers Welfare Coconut Board Amadi National Horticulture Board ka Pulaga Central Agricultural University Imphal na Sindana Pangthokpa Agri Fair ge thoram aduda Kau Imphal ge Chancellor Dr. S. Ayapan Vice Chancellor Professor M. Premjina thoram mapuina saruk yakhi Kau ge hanagi VC Singh Kau ge makhada leiba tonganba college sing ge BC Singh su saruk yakhi Kau ge makhada leiba North East ke college sing amadi KVK ke agi pothok sing fair adu utli thoram adu gi saruk ama oina chief guest oikhiba speaker Y Khemchana souvenir wall calendar table calendar kisan diary CAU newsletter singsu release tauki sathariba fair sigi matang da Kau Imphal gi vice chancellor Professor M Premjit na Kau na ngasi fawda scientist kya puthokre agri fair asida farmer science congress yauna flower show dog show awareness program amadi competition kaya su pangthokani farmer scientist interaction su tawgani ngasi fawda Kau Imphal na farmer singi kanana gadaba training kaya su pangthokre hari the scientists of the university scientists of the ICR we will take it and we will assist it and we will refine if required then we will try to give to the other farmers of the whole northeastern region the idea is actually sometimes our farmers usually they prefer the ideas, innovative ideas, thoughts, and the technologies developed by their fellow farmers. So that is the idea. The technologies we are searching those ITKs and the innovative ideas developed by the university. Imphal is narcotics cell gi nupi constable yauba kangbu amana tha sigi taret ki nungthil pung mari rom taba matamda Koiringai public crossing mapada asat oksing sek tawbuda kani kilo taraga konana nupi ani fare. Fare nupi ani adudi Kangpokpi district ke monpung golngai jangdage ngaikim kipgen sahi yangkhai amasung purum likli dage hojikna sekonda leivi Mary Lufang sahi kuntare ni. Makhoi ani gi mathakta Haingang police station a case ama lokhatuna ayan gi oiba thabak paikhatpa hokre. Hojik paugi marthan atem babre matanga lokjari. Matalgi sasenaba product singdagi Jackson Bio Kanglaipak Spices Industry na puthokpa Majalgi atopa manaba manufacturing unit amata leizade KSI na puthokpa Majalgi asengba products sing asibu khangnabagidamag packaging da KSI logo Kanglaipak Spices Industry yaubara haina check tobiu amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu lalamung makhong takhela mamlekai Rims Road Factory Thangwaiban Senam lekai haina thari basin taba atopa amata Majalgi asengba product natte sasinaba amasung malhanba singdagi Jackson Biu hena kupa marol khangnaba lengsinbirau Majal Kanglaipak Spices Industry lalamung makhong takhelamam lekai Rims Road Factory Thangmiban Sinam lekai near Lamphel Lampak natraga logon tobiu www.majalspices.com or Facebook/majalspices natraga email tobirau info@majalspices.com Manipur da ihan hanbo oina healthcare products singi fangpham Diagnomed Instruments Healthcare Systems Registered Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001
complete range the surgical instruments, hospital equipments, OT lights and tables, autoclaves, rehabilitation aids, hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, nebulizer na chingba singi oina New Year gi 20 to 25% discount pizari. Terms and conditions apply. Hena kupamarol gidama contact tawbirau 0385205690 amadi 7085776993. Aikoi email diagnoins@gmail.com. Kudong chaba si mangan bigano. Diagnome Instruments Healthcare Systems. Break matungda mayam bamukana taram nokchari. Lamdam asigi film gi taibangda arangba thawan michak oina ngalambi laikhidrabi saknai rabi actress Simana aroibo ina saktam langlamba Manipuri digital film Langon ngasi usa cinema da honabi matungina release tawkre. Film asigi cinematographer, screenplay amadi director Surjakantana film ase lisingani nipan da namkhibani adubu film asigi maru oiba role lawribe actor Simana manung matam sadana laikhidabana maram oiraga mahaki dubbing loheudabadagi thengthakibani haibo afong kaya phongdokhe. Masih yang tangai pada bini, yumda aigi suna ijana aigi culture tradition ji, kangal terlalu macam ni musik. Dead mama ni jas kerana, aduh aigi yang tabu dong si aigi, aduh kita mati risoi ba, culture risoi ba si, cinta aigi ni yang tabu. Aigi na kudam cang dong kalau ina na utpama kangal banget cang ba, aduh na tumpoi na utpaya ba, pot aigi si record. Matau tarak film masih dagalak pak, aduna film ini nama kata sumber suara namdana yang testawan baik betul, adu namdana mau tangan dia, folder lak terus sumber suara DVD keset foto ram matam dah, sumber suara lereka jumda lereka di, yang kaurang ini mana terus suara ni yang ni habigi bakal benda, betul ke, nama betul betul dana betul siapa. Hojika muk sanabik pau phongbigani. Lamlai Kendri manung chana leiba sabungkhok ta sathariba sabungkhok Cup All Manipur Often Under 15 7-man aside football tournament ke ngasigi sanakiba pre-quarter final gi match ta Mangal FC team Bibu Hufa Haingangna amasino da maithiba piki ani suba match ta Mangal FC team A na Pabung FC Kuraibu manga amada maithiba piki ahum suba match ta Asokumar FC Yangang Pokpina NPYC Chanabu Mari Anida Thoiki ngasigi sanakiba aroiba match ta Moirang Kampu FC bu YUC Yangang Pokpina yamna lakshana ani sino da maithiba piki Manipur Students Olympic Association amadi Students Olympic Association of India ani na sinduna mangarak suba Students Olympic National Games Football ngasi Kumalampak Main Stadium da hogdokre. Students Olympic Association of India gi President VD Vanar, Manipur Students Olympic Association gi Working President N Santos Mangang, RIMS ki Deputy Director Kaikam Dongel, ex-Deputy Speaker MK Preso Simrena athoiba mithung lensing oina saruk yaki. All Jiribam Sports Association asinduna Jiribam Higher Secondary School Playground da sathariba taratruk suba TS Radhamani Memorial Football Tournament First Division ge ngasi sanakiba match ta LFC Lunrai Jangna LHYC Lalpani bu yamna lakchaba mongda tarasuno da maithiba pikre. Hojik mo ngasi nungtil da phone kiba Manipuri pause singi maruiba pau mo puna khangminasi. Paujel Citizenship Amendment Bill lising ani tratukna state asida akaiba mataliroi Bijoy. Bill gi mayokta maheiroi yauna kaithel fambi imasina khongjang changsilli kaithel kaikre. Cabinet mifamna bin yaningdaba phongthokhiba meeyam bu singdabani. RSF na CAV gi coffee mai thakre. Kanglei paki maira Manipur People's Protection Bin Bharat ki president na athu matamda action pihennawa takshillagani CM. Maheiroi loop tarupna Citizenship Amendment Bill gi mayokta akan mukhongjang changsilli tear gas kaptu tan khaikre. ZUF na fakiba SBS ki sinmi ani mafam khangdri. Infanjiri lambida army leibagi karisu kanadre Bikram. Catholic Mission School singi mathakta athingba thamle People's War Group.
Pandam Citizenship Amendment Bill lisingani tratuk chatna bayaroi maheiroi amadi kathen fambi ima singna khongjat chatre miyam irang hore personal ama shokle Citizenship Amendment Bill ga Manipur People Protection Bill ga hiram amata da yatna balaite Congress na miyam da lila sanadu leire BJP egri gi akhang ai singna haktheng na chatuna yengsin lagadi pothok hena pothok pangamgani kemsal BJP lega na ngami matagum na communal oiba policy ama satharak liba si miyam na kusam naraga para tambigada bani nara Aroibada moroiba pawm kana fangbigani Manipur yauna awang nongpok bharat ki prajasingi pukningi apambagi mayokta Lok Sabha da CA bill pass toukhibagi mayokta meeyam gi eehou leptana changsilli Manipur da leiba tonganba CSO sing amadi maheiroi lup singna CA bill yaningdabagi mayokta bill asigi copy mai thaduna khongjang changsilli Lok Sabha da pass toukiba Citizenship Amendment Bill lisingani tarataruk na akaiba amata leiroi haina BJP Manipur Pradesh ki wangang loi Chongtham Bijoy na haikre. Amadi Wairamban kaithel gi street vendors sing police na tan khaina bahona rubada maike ani gi marakta chawna mukna khre. Ngasi goi na di matang sida Manipuri Paulo jare Times of Manipur News yang biri punumpo amukana kurumjare.